أحب الوفاء بشتى الصور، أحب الوفي الأمين الأغر. أجيب دعوة الداعي إذا دعان. جو قرآن کی منوں دا اللہ نہ ہائری بسی جب کوئی بندہ جب کوئی انسان اللہ کی ممانگ دا مخد تھنگت لگا ہائی جب امسوں نی جب دعا توبہ متم دا اللہ نہ ماگی دعا دو سکسو شوی در مکی قبول توبی ہائری بنے ادو سی ایکوئی نا اللہ نہ دی جب بھی انسان میو بگی دعا سے قبول توبی ہائی رگا ایکوئی کی وقل لون دا جو ایکوئی نا نیب دعا خودی مک اللہ نہ قبول توبی کی اثار ایکوئی اوبا پھنگے ادوگا قبول توبیدین کھلی با میوسنگدو ادو سسیگی سے اچوبا ایکوئی کی شیطان کی وساوس مخل منے کری کی اللہ نے دی قرآن کی منوں دہائی دیتنا اجیب دعوت الداعی اذا دعان جب بندہ سی اللہ کی ممانگ دا دعا توبنتم دا اللہ نا سکھ سوئی شوئی دنا مکی قبول توبینا ادو دا جو اللہ نا مکسی کی سے دا شرط ما لگائی ربا جیسے جو اللہ نا نیرکی طریقہ دو دا نیب تارگا دی اینگون دا حیر عبد ننگ نا تور عبد دعا دو ادوگی جو توغدوری بت طریقہ دا تورا اگدی قبول توبیین ہائی بنے ادو ایکوئی کی دعا سن سی اللہ نا قبول توبی کی مرم خرد لئیے اہان بگی مرم سی ایکوئی نا بونکن مری گناہ دا ملوث ہوئی رگا لئیبا ادوگا اللہ دا ایکوئی ہائی جب ادوی تارگدی اللہ نا قیدونوں دا ایکوئی کی دعا سے قبول توبی با ایکوئی نا گناہ دا گی توبہ توبی دا اللہ دا ایکوئی نا ہائی جربا نی جربا قیدونوں دا قبول توبی روئی جب ایکوئی کی امون منون سنگ چی دا اینا اما دا گی پوسک اما خکتن ہیننگ با بہرحال کئیگم با ایسی مرم اوپا ایمانا یابا نونشیبا میامنا یابا ادوگم لبا مسکم ہوئی تارگا دی اینا پوسک اما اما دا حیب متم دا ایمانا سکسوی چوی دنا مگی فورن پیرک کنے با ادوگا نافرمانی حیب اندبا غوشن نبا لنگشن نبا اکتبا ادوگم لبا مسا دونا حیب متم دا مپا دونا سو تبیروی تارگا سو اگنور تو تھوکینے با مما دونا سو تبیروی اگنور تو تھوکینے با ادومائینا جب ایکوئینا اللہ دا گی گناہ دا گی توبہ تورگا ایکوئینا اللہ دا نیرہ با ادوی تارگا دا ایکوئی گی دعا دو سو سکسوی شوی دنا مکی قبول توبینے با ادونے با بنی اسرائیل گی حضرت موسیٰ دا بنی اسرائیل گی کانگو سنچنا ہے با اے موسیٰ ایکوئی اسنگی درکار ہوئی ادونا نونگ چو رکھ ترے نونگ چو ننگای گی دعا توبیو ہے بنے حضرت موسیٰ نا ربنا اغفر لنا سکھکتا نے با لولی بسی بنی اسرائیل گی می سنچنا ہے با اے موسیٰ ایکوئی دی سمدخ کی نونگی نونگ تو چورک ننگای گی دعا توبیو ہے بنی ادون حق ننی بدی ربنا اغفر لنا ایکوئی پندہ مقبو مغفرت توبیو نا ستا دم لو لگا لئی بسی کری مرم گنو سنی با ادو دا حضرت موسیٰ نے ہے با نخوئی من کھنگو رو تسینگ نمکی انسان میوی اما گی گناہ سی اللہ تعالیٰ نا گفتوک بے رب ادوی تارگا دی مانا ننگی با اما سمان ہے ننگی با اللہ دی لو ننگی با اللہ دی ننگی با پوسک خودی مگا دو اللہ نا سکسوئی چوئی در نمکی ماگی دعا سنگ دو مانا نیننگ بہیننگ بسنگ دو لوئی نما قبول توبی ہاری میں جب کوئی اللہ کی بندہ ما اللہ دا مغفرت طلب طور با گناہ دا کی توبہ طور کا اللہ دا ہائی جب مطمئن دا اللہ نا ماگی دعا دو سکسوئی شوئی دا نمکی قبول ہوئی بھی ہے ادو ننی کرینا صحابیہ ما اللہ کی رسول صلی اللہ علیہ وسلم کی مناک تلعاب متون سے دہائے با یا رسول اللہ اريد ان تستجاب دعوتی اینا پام بدی ایگی جب بھی اینا دعا توبی سنگ سے اللہ نا قبول توبی بسی ای سکسو شوی درہ مکی پام بسی نیبا ادو دا اللہ کی رسول نہائی رسی اجتنب من اقل الحرام تستجب دعوتک ننگ کری گمبن ننگی چاری با پوسک تو چنجاک تو حرام اوئی دربا ادوی تارگا دی ادوی متم ادو دا ننگی دعا دو قبول اوئی بیگنے با سیگیس دا حدیث امدو سلائی با جب اینا سیلی با سی حرام گی اوئی ربا اینا اللی با سی حرام گی اوئی ربا اینا چاری با سی حرام گی اوئی ربا ادوی تارگا دی قبات اللہ گی پردہ سی پائی رگا قبات اللہ سی دا ایگی کچھنا کول لگا اللہ دا ہائی جب متم دا سو ماگی دعا دا قبول سکوئی ہوئی روئی رد تو تھورکانی سینے قبول سکوئی ہوئی روئی سینے ہائی بس ادوی تارگا دی احان با ایگی شرط سی کرینو ہائی با متم دا تسینگ نمکی ای احان با دا ایگی گناہ مایام سنگ سیدگی اللہ دا ہائی جبا ادوگ انی صبح وجہ ایگی دعا سے قبول ہوئی دبگی مرم ایکوئی نا دعا سی تورم مگا متم خرد تورگا ایگی دعا سے بو قبول ہوئی بی دے اللہ نا تبی دے نا کھل لگا توک توکی بدو ادوگی مرم دگی نے
Karigino haiba matamda aikoi Allah na qabul oide aigi wa tabide haibadi yaroiba karigino haiba matamda Allah na insan mi khuding makki banda khuding makki dua di taayeba adu qabul oidri sigi maram di Allah so yengane ba aigi banda sina nire iba amusung hairi iba si aseng bara amusung seng da barana aikoi na jab bazar da satpa matamda aikoi gi laiba ki chafu si laiba matamda hana thaine gi maram chafu si kan bara amusung mon bara pakkara amusung kachara haibadi yeng na ngai gi tamakta thillaga yangam adumaina aigi banda Allah na bhagi banda sisu enge ba mana tawriba niriba dua se aseng bara amusung seng da barana si enge ba aduna aikoina dua se tawraba matung se lepoi da bane ba adum tawda bane ba lep tabida adum tawraga leiga da bane ba adui targa di Allah taala na suksui chidra ki magi dua du tabiye ba amusung qubul tawbiye ba jab aigi imasida kairigumba posak ama haiba matamda natragan angang amana macha angang apikpa masa amana mama sida karigum posak ama haiba matamda mama an ahan ba mana tawraga sum her agadi amhak na piroi haige na piroi na khalamba fesla du adugidu rat tawthoga tabdil tawthoga asagi angang na her idu nire idu du masaduna suksui sedramaki adu tabiba aduga Allah na bandada nungsibagi chang sidi mama na machada nungsiridu adugum saruk humdra Allah na mahaki bandasi da nungsiyeba adui taragadi bandasi jab dua tawba matamda Allah na suksui sedramaki qubul tawbiyeba simle aduga aikoina khangadabamna jab aina niriba dua se fauran Allah na qubul tawba taraba adui taragadi ghaib kida thajaba posak se ikoi phang khara royeba ghaib ta thajaba posak se aigi thamoi manung dei thokhrane ba lei royeba adui taragadi mipung khuding mak ase musalla puraga masjid ki maikei da changsala ane mana haining ba nining ba singdu masjid ta musalla tharani namaz solani adiduga Allah da hairaga niraga pura ikoi gi ek Allah gi nizam si bilkul dharam bharam oi khrane sigi waja sune adubu Quran gi manung dadi ujibu da'wat ad-da'i idha da'an adu ai khoina jab banda sina nirakpa matamda Allah na suksoi soidar makki qubul tawbiyana hairidana adu qubul tawbiyeba ai khoina pamba posak tu da natteba ai khoina pami ba qubul tawhni mawung du adu da natteba Allah na qubul tawribasi Allah na pamba mawung du da Allah na qubul tawbiyeba jab banda sina niba matamda hadis pak ta laiba karina kay mana nire iba posak si magi masasiga chana roidaba amasung sigi posak si sigi ni'amat si mangonda pikhragadi mangonda awaba nungaitaba mathasaba lakane na Allah di uyeba ai di khangde aina aigi yum phajaba sallo natragana gari phajaba tonghanbagi natragana amma aikoigi job ai thabuk panghan bagi sigi dua si tawrone gari si phangba matamda gari thawra matungda mongonda nuksano erakadaba adui targadi adugi dua du qubul oideba magi kana bagi khallaga neba Allah na qubul tawdebasi aduga kaigum aina yumsi sarene yumsi saraba matungda ingonda akaibo erakadaba nindra kadaba kaitra kadaba natragana jobi o erakadaba sing aidi udeba aini uri si yum phajaba du khaktaneba gari phajaba du khaktane gari tonga accident tawbududi ai udeba Allah di ubanina adugi potu adu pideba adudagi hena phaba posak Allah Ta'ala na mahaki bandasi da pibiya pehli baat dusri baat mana niriba dua si sigi si mana niridumak exactly pidragasu Allah na magi mathakta lakadaba awaba nungaitaba phattaba baliyat afat baliyat kaya se mana ni khriba dua dugi badla Allah Ta'ala na kokthuk piye ahum subadana mana ni khriba dua si sigi si dunya manung dadi qubul tawdragasu karigo mo posak ama po qubul tawdre do heng qiyamat ki numitta akhirat tamagi sawab ki darkaro iba matam sida mana nikhriba duwa do adu gi puthora aga Allah na pesta wani sinna gane ba sawaben e banda nahak na dunya da leiringai dan hak na nikhiba duwa do sising chini sida nang na nikhiba da sisi aina pikhiba nang na nikhi matam da aina ni'amat te pidraga su adugum laba Allah gi maki nangi maki da lakadar phattaba afat baliyat to Allah na hifazat to giba Allah na kaituan kiba adu sida leire jobin hak na nikib da pikhi da basingdo ngasi sawab oina na hak on da leire basini and Allah na mangon da sin nagane ba jab sigi sawab se uba matam da insan me bisina khan gane ba aigi ipun sida aina tawrami ba dua sing si ammo pho qubul oiram darga di sigi se sawab oina phangada bani aduga ai jannat da darajat wang na chang khida bani haibegi khaish apam badu adu pokhal lakane adune ba Allah na ujibu da'wat ad-da'i idha da'an adugum laba insan miyobegi dua se Allah Ta'ala na suksoi soidan maki tabiye
aduga aikoina niba matamda qubul oidabagi waja amana aikoidi aina tawriba dua se Allah da niba natteba balke Allah da thabuk sinnaba gumbane e Allah sigi thabuk si tawbiyo adugi thabuk tu oidire ohenbiyo aikoidi Allah da thabuk sinnaba ga chap mane aduga kharanadi aina chimpa puri ba khara ikoigi wahi wata kharado adugi da Allah da saining thiba gumna thiba asal sinatte waja se wahi natteba jo asal thamoi dagi thogak bo posak tu makne aigi thamoi si jab tak ke Allah ki mamang da Allah ki ikoigi maikai si directly on sandri phoba Allah na aigi dua se qubul tawbi deba adune bani Israel da ikoigi haming sen banu pa mana dua se dum tawraga len ba kappaga dua se tawraga lay adui matam da Allah da aduga mana tawriba niriba dua dudi qubul di oidaba Hazrat Musa na Allah da hange e Allah na ke bandani kappaga ni niriba sin hak qubul tawro sine Allah na haiba e Musa na hak na khamba natte ma duadi tawraga su chinban da lolaga sumagi thamoi si atop posak amadani lairiba sine aingon da onsal lakti sine jab tak ke aingon da onsal laktri phoba thamoi sengna magi dua qubul tawba ngammoi haibe ne adui matunga Hazrat Musa na hujiki adugum laba hameng chen banu pasi da khangal laba matungda mana toba tila tawthoe adu matungda amak Allah da ni jaba matamda Allah na magi dua du qubul tawbi aduna asum tawdana jab Allah bandasina thamoi sengna Allah ki mamang da onsan ba matamda Allah na farista Hazrat Jibril sin Allah da haibe e bari taala nahak ki bandani bitlu dagi pirang sin tharaga thamoi sengna ni niri basi nahak qubul tawbiro adi matamda da e Jibril ta sengna makyoina mana niri basi huji piru khinu ta sengna makki ma mitlu dagi pirang sin tharaga thamoi sengna aigi maikei do onsalla ga ni base aidi atukki matik pamjai aduna matam khara ai maikei do onsalla ga haijagi sanu nijagi sanu karigumba aina adugi posak to pi khara gadi engonda nira aroi haira aroi mana nira ibat tariqa sa ai atukki matik pamjai harau jayena Hazrat Jibril na Hazrat Allah Taala na Hazrat Jibril hai aduga hadis amada sisulai ba jab atop jo ghairullah jo Allah bu yadaba misak chingchina nirakpa matamda de Allah da haibe Allah na Hazrat Jibril da haibe e Jibril mana niriba posak si pithokhona thuna pitokho kari maram gi mana niriba mana nganga iba posak sin ai pamde adui targa di thuna pithokhona adumaina haiba hadis pakta su aduga hadis amadu su laeba aikoi gi Hazrat Yahya bin Sa'id bin Qattan radhiyallahu ta'ala anhu si mahak ki mamang da Allah ta'ala si uhan baneba Allah da mahak na haiba aigi dua se qubul tawdi sineba nahak aigi dua se qubul tawbiyo haibe matamda e Yahya taseng na makyoina nahak na aingon da nire iba posak to adu hairi iba tariqa do nire iba tariqa do aingon da adu ki matik pame aduna nangi dua dugi qubuliyat oibada ya theng thabani sineba Allah Ta'ala na Hazrat Yahya bin Sa'id bin Qattan da khummi base aduna taseng na makyoina aikoina niriba dua se Allah da qubul ohen ga hai taragadi aikoi thamoi sengna Allah gi mamang da kappaga laujaraga adum haijaraga leiba adum niraga leiba jab tak ke aina niriba dua sigi asar oidri phoba adu aigi thamoi manungda sigi posak se aina nahandagi niriba dua se Allah na qubul oibide haibase kaidunungda khalloidaba sigi waswasa ni shaitan gi maikei de lakhan ba posak amaneba aina niriba posak tu dei soidara makki nomana tra nomadi adudagi hena adumak piraktraga su adudagi hena phaba Allah Ta'ala na soidara makki piganeba aikoina gadori basi e Allah nahakna ujibu da'wat ad-da'i idha da'an nahakti adugum laba bandasin sinan nirakpasi adum qubul tawbiyen hairibani aina ni bada aingonda asoi balai begini aduna ai phajana soider ngai gi hotnaraga Allah da tobatila tawraga gunadagi parhes tawraga adum laba haram gi setpa inba chaba thakpa adugum dagi parhes tawraba matungda ikoi thamoi sengna Allah da haijaraba adui taragadi Allah na dunya gi manungda su mana niriba du'a dugi asar suksoi soider makki ohanba phangani aduga adugi azuro sawab qiyam mat ki numit tasu suksoi soidar makki phangan janeba